Manipur Legislative Assembly ki session asi sahi amada ani khaktang laikadabani haina Law Minister Ts Basantakumar'S hai ki wafam angang pamdi kai phawi retired IPS officer orambata natana law gi background laiba misak amana miambu lana lamji bi thabak tawba sumde haina Congress Legislative Party ki deputy leader K Ranjit na phongtorakli bawprada laiba quarter da pawmi sing unabada K Ranjit na makha taratuna CLP leader na state asigi oriba issue asigi mata na ningthina khananaba law gi matungina madi Constitution na piriba rule gi matungina Manipur Assembly ki mifam ama phamsi haibada Law Department na zero lama tholiba si thau taunadaba thawong amani masimak miyangi mihut oriba MLA sing Assembly House ki breach of privilege amadi contempt of house ni akhang ahi tanaraga action lawani haike Ranjit na makha tana Indian Constitution ki Article 208 ki makha da senliba Manipur Legislative Assembly ki Rules of Procedure Conduct of Business ki Rule 17 Clause A ki makha da calendar year khudingi budget session autumn session amadi winter session haina sitting yankai digi tadana phamna bhairi masi Congress ke MLA sing na sengkiba lo na te Indian Constitution ki matung ina sengkibani Law Minister na thamniba rule adudi kumjale sing masa pan yankai phawba satnaramba duka kumjale sing masa pan yankai mathoida amend tawkhraba sanadraba rule ni Law Minister ama oina amend tawkhraba rule sing khara update tawbiu harakli Yamdrabada budget session ama autumn session ama the winter session ama se masi phamgadabani haibase rules of procedure conduct of business rule number 17A gi makha da period khairiba pot se masi congress na haijan semba yabanate siri okram bibo binu semba yabanate dangangjari ba ai sana semjan ba yabanate masi aina ngasa haijari ba constitution na piriba article 208 ki makha da semba rules of procedure conduct of business Manipur Legislative Assembly gi rule 17A na haibani Bharat sida assembly gi lawyer khwaidagi awang bo parliament se masidai sida prime minister Modi na koi India se lan laktore Irang hore ai thabak chile masi parliament phamroi ga se haiba yaba nati adumai tawduna akoi honorable law minister haijabtare Sri Ts Basantana masi law na yade rule na yade ga haibasi masi yamna ngakningai oiba Basantagumba lai su yamna haiba du IPS power ma amana hairak pasi masi yamna laibak thibani